Hello, Mayam. Eki blog Cambiriba Mayam Kudimapu Bangladesh ki ichal Khaidem Shithena Ikognon Dana Koramjari Adugadi Mayam Ashiki blog Shayam Thina interesting Oidemi Karigino Haradi Ashiki Bokshi Dareriba Pothinshe A Manipur Imphal Ema keithel dagi pochei lerakpani haba adugadi pochei aina leidra shu gift shu khara yaurei haba adu mayam da a share to jage hana ngashigi video she aina shimjabani haba agi box unpack to washe adugadi mayam meet tabinashi haba aina kari kari lei hana August ke 18 da Imphal dagi da Rabindra Thanojamna akhoi Bangladesh da laambani haba laamba matamdu da dada da ina pot khara tappi aduga shu gift shu khara yawakpani haba adu dana di porami poraga di yam thina di ke hare nungaitare karigino hadi da shu sarden hanbani hana dhaka da laktana ega unada na chakhare haba so mayam percel unpack tawshi amba magda white poly da leiriba asida yaurei she akhoi gi packaging tawba dry fish ngari yaurei haba ashi ngari she akhoi utonga hana haire haba akhoi Bangladesh da aduga ashigi pastry na shinju tawba matamda chana bagi hana pirakpani so ashida achapot leba she shum tongana thame aduga de ashigi unpack tawba she a date August ki 25 da tawbani haba record tawbai makha da kona isi handa khani yamna busy ore haba I thabakta aduna isu matam chana video she thanglatpa namkhidare aduga di ashida mayam akhoi gi basket chida yawi she ashidi gift ni haba ashigi magi packaging shu yamna fajare yengbinasi mayam kari yawi hana basket manungda wow mayam kenguto yam thina colorful oiba nachom natani pire hinse ashi nachom hinse mayam handmade ni haba H Shanti Devi gina proprietor ni haba kangle shilkauri chegi akhoi ye showroom dui mami Imphal yes Manipur da leibani kangle shil muka ke nachom hana mayam na Facebook Instagram animakta shu fangani haba aduga di nachom gi mathakta a details a video ama share gani haba yam thuna lakani video do adu matamda ina mayam da details punama pige ichegi phone number ne address ne mayam na purchase to view yam faja nachom him pam gani hana khalli aduga ashida paper da yom chalisina akhoi gi 400 na lerakpa akhoi gi urei sheet ne haba ashishina ina ke hare igi the exhibition hing amamam oibani na so tumatamda ina fanek fidupa shepa matamda mite fijol shepa matamda ashi urei sheet thet ke hana ina purchase tawrakpani adugadi ashidana akhoi gi ornaments khara ye leira haba akhoi gi kaching leine khongji ne khuji ne leibani haba to mayam yengbinasi kari no hana ashigi packet tana akhoi gi khongji leire khuji macha leire khuji achoba leire haba akhoi gi eki blog ama gwalbari gi blog ama dane akhoi gi imandhau gi magi mamau nupi tha lepagi nga pija bachapa matamda blog ama shemgi bani haba adudo akhoi gi inema do ji angang nupa macha ma yaure adu akhoi gi September gi 30 da chak umgani adugi tamaki akhoi gi chak umbada shinabai hana khongji lehalak bani haba aduga ashidana akhoi gi chomai leire chomlang leire ashishina akhoi gi kajing leiga match oina shina bagi hana ina nachom she lerakpani haba aduga di mayam egona shu gift la I haba akhoi gi kajing degi iche rakhi marang themna egunda gift tawrakhi haba aduduna size khara pi ina achoba size ki tappani haba ashishina khuji macha leire haba hojiki khongji macha chak umbagi khongji macha ga match hoidana khuji macha ni haba aduga ashidana khongji leire akhoi gi angang macha dugi tamaki aduga ashigi akhoi gi khuji shina egi inau biskaw dagi inau mana magi tamaki tappani haba aduda ina yahulakpa aduga ashishina akhoi gi jogoi sharaga akhoi gi khudang da khutta shina bagi ashishina akhoi di chahi khudingi chulon to banina inau ni shibe yana aduga mayam ashidana kajing leire kajing leire size ani khutni haba hajiki duna angang machagi ni haba adjust to ba chapa aduga ashigi shina achobagi akhoi gi size ni haba
aduga asidana akhoi lei pareng ngata leire haba lei pareng she ina mayam yam thina yame akhoi 30 khak purom ni haba ina lei pareng she lei pareng shina egi business purpose samaki leibani haba asida yamna color oiba napu ne atopa color mix oiba angoba ta yawo shu lei haba lei pareng she yamna fajaba machuna ta khan na ine ma sandhya na hape haba ashigi shina akhoi angoba da khara macha size oibani haba angoba da akhoi white color dana khara pitak toba achoba size ani makki shu yaurei aduga ashida akhoi green color ge polythene ama leire polythene sidana mayam hawlik yawbani haba hawlik shina mayam egi business purpose ki leibani haba ina akhoi July ki 8 da Kaching dagi tamola ami haba tamo Subhash Chandra lapa matamduda tamo ki wife iche rakhi mayang la bambu aina ima keithel lagi hawlik ama tapkhibani adudo igi kutta lapa matamda igi blog ama shembani haba indigenous day da aduda aina shibani haba adu aina shiba ubaduda mayam na shu pamna igi page da nok torokpaduda aina shu khara tampani adu makhada akhoi thuroi maning pareng shu leire aduga desi ki packet china kari le issue aiki tamaki di surprise orambani haba but unfortunately irai bakthi re haba tare karigino haide abogi manasi di yam kuina di leitarena aina kon phone da shu Imphal da wari shuna matam da shu haiba koi da Rajiv da ashumaina aiki blog da koi aina tharoi thabagi blog da mayam na mukto khapo hana haire ida mukto she karino ana dana hai ichal nang hapakke da lakpa da hapakke na dara chipna pirak pani haba but akhoi dara bindrana date 18 da laaga egi khutta yogi ngai da percel se date 25 ubadi dane manashi akhoi paper na wrapping tomna leibadu dane akhoi muktok manahi she kanga dana loina ma waste ore haba asimati yamna nungai tare so kona daoina hayaba mathang lakpada kona maroi oina porake hana so mayam asida leire eki Imphal Ema keithel ki shopping asida oina mayam eki blog lo shellage bye bye